ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤ ꯀꯧꯕꯤꯗꯤꯞ ꯃꯌꯥꯏ ꯂꯩꯀꯥꯏꯗꯅꯤ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯈꯨꯜꯂꯥꯎ ꯀꯌꯥ ꯑꯃ ꯂꯥꯎꯕ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯌꯥꯝꯕ ꯃꯤꯒꯁꯨ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯏꯌꯥꯝꯕ ꯀꯩꯅꯣ ꯑꯕꯗꯨꯜ ꯀꯗꯤꯔ ꯃꯤꯍꯥꯠꯁꯤꯗ ꯑꯩꯈꯣꯏꯅ ꯃꯩꯇꯩꯒꯤ ꯁꯥꯏꯠꯇꯩꯁꯨ ꯑꯩꯈꯣꯏ ꯀꯟꯗꯦꯝ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯝ ꯇꯧꯅꯔꯛꯏ ꯁꯤ ꯇꯧꯐꯝꯁꯨ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯩꯅꯣꯒꯤ ꯏꯌꯥꯝꯕꯒꯨꯝꯕ ꯌꯥꯝ ꯏꯅꯣꯁꯦꯟ ꯄꯤꯄꯜ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯅꯨꯡꯁꯤ ꯂꯩꯗꯅ ꯍꯥꯠꯄ ꯍꯥꯏꯁꯦ ꯑꯁꯤ ꯏꯁꯣꯔꯅꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯄꯥꯟꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯁꯦꯡꯅ ꯂꯧꯅꯔꯤꯕ ꯑꯂꯥꯅꯁꯨ ꯌꯥꯔꯣꯏ ꯑꯗꯣ ꯁꯤꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨꯝ ꯊꯝꯗꯕꯃꯛꯇ ꯊꯝꯕꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯈꯜꯂꯣꯟ ꯊꯝꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯑꯩ ꯂꯩꯖꯩ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯦ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯃꯔꯤꯗꯣ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯉꯁꯤꯐꯥꯎꯗ ꯂꯥꯛꯇꯨꯅꯁꯨ ꯂꯥꯛꯂꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯤ ꯃꯩꯇꯩ ꯄꯥꯉꯜꯅ ꯋꯥꯔꯕ ꯃꯇꯝꯗ ꯃꯩꯇꯩ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅꯁꯨ ꯄꯥꯝꯕꯣꯝ ꯇꯤꯡꯂꯤ ꯃꯩꯇꯩꯅ ꯋꯥꯔꯕ ꯃꯇꯝꯗ ꯃꯩꯇꯩ ꯄꯥꯉꯜꯅꯁꯨ ꯄꯥꯝꯕꯣꯝ ꯇꯤꯡꯂꯤ ꯍꯥꯏꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯂꯥꯟꯅꯕ ꯍꯥꯏꯗꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯀꯩꯅꯣ ꯑꯃꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯩꯅ ꯑꯃꯨꯛ ꯑꯥꯄꯤꯜ ꯑꯃꯈꯛ ꯇꯧꯖꯅꯤꯡꯉꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯥꯄꯤꯜꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯀꯃꯦꯟꯗ ꯐꯦꯁꯕꯨꯛꯁꯤꯗ ꯑꯩꯈꯣꯏ ꯀꯃꯦꯟ ꯇꯧꯅꯗꯅ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯄꯣꯠꯇ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯃꯩꯇꯩꯒꯤꯁꯨ ꯉꯥꯡꯕꯤꯒꯅꯨ ꯑꯗꯨꯒ ꯃꯩꯇꯩ ꯄꯥꯉꯜꯒꯤꯁꯨ ꯉꯥꯡꯕꯤꯒꯅꯨ ꯁꯤꯁꯤꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯌꯥꯝꯕ ꯍꯥꯏꯖꯒꯦ ꯏꯌꯥꯝꯕ ꯑꯕꯗꯨꯜ ꯀꯗꯤꯔꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅꯁꯨ ꯂꯩꯕꯁꯨ ꯑꯣꯏꯖꯅꯨ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯒꯤ ꯀꯩꯅꯣꯒꯤ ꯃꯤꯍꯥꯠ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯄꯤꯔꯛꯅꯕ ꯀꯩꯅꯣ ꯑꯦꯁ ꯑꯦ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯃꯅꯤꯀꯥꯟꯇ ꯃꯇꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯅ ꯅꯤꯡꯁꯤꯡꯖꯔꯤ